Manipur Top Channel dagi miyam update amta pizage yamna sathirba hauji miyam se mipainari ba laina asina sandokraba lebaksing aduga hauji po lebaksing da list oina miyam ai haijarake sigi hauji po moi gi lebaksing da miyo kya hajik positive casing laidi aduga kya marum amna sian kir haibdugi matang da miyam sandokna paw masang ta pizage aduga lebaksing ain haijarak kadrubi sing sina amahan da China, Italy, Spain, Germany, Iran, USA, France, Korea, Switzerland na singba singini aduga ahan badam mayam China gi na hajaraki China gi magi hajizik lai positive case sing se 81008 ni ha hajizik lai China gi ko lising marfu mathoga sumna gi mini pan kha ji positive case lari aduga si khiba masing na hangasi aduga ngarang phawbuda ngarang phawgi ni mayam ko ngarang phawbuda si khiba mi gi masing na lising ahung ga sani ga yakhai manga aduga Italy danamo hauji mia positive oina lairiba mi masingje lising nifu go taret ka mi kunga mathoi adugo sian kiba mi masingna lising mariga mi kuntraga nito Italina mi khwaidi wang siba lepak oidi haji phokta adugo Spain gi mi lising kunga mariga samapan ga kunga taruk nare positive oire aduga sian kibana lising amaga sahunga kunga taruk sure Germany gi dana mi lising kunga satirat ka manga positive oiba case adugo sikibana mi humdraga nito sure aduga topa mana Iran gi namu mi lising kunga satruka tara sure aduga sian kibana mi lising amaga chongaga yankhai ka taru aduga USA dana mo positive oina lairiba case na mi lising tara mapanga satirat ka humdraga tare aduga sian kiba mi masingna saniga humdraga taru aduga France dana mo mi lising taraga nithuga satruka taraga nithoi positive oire aduga sian kibana mi samri ga yankhai sure aduga Korea South Korea dana muk mi lising ni panga satret ka maudraga mapan positive casing laire aduga sian kibana mi samaga ni sure aduga Switzerland dana muk mi lising taruk ka chamaga marfu ga taruk nare positive oire aduga sian kibana mi yankhai ga nipan sikre aduga masigi makha taba ate lebak singi su yamlaba casing lairi hana phungdorole aduga me nungti oina thokpa singse phong singdagi lokhot charaga update tawjaraken.